निक्सिंबा कौबा नहाकना काउगे खल्लुरबा थौदोक कया तत्तना मिनमांगदा लाक्तुना ओटपुगुम तौरी लेरोन चनख्रबा अदुंगाई वारी कया निक्सिंबा कौबा नहाकना करीगी तत्तना अवाबा फावल्लिबनु कुमगी यावसंग मतम योरकपदा ममानबा कयानदी रोशनदा हाइरी हंदकी यावसंगदी कमदौसे हेना नुंगाइना थोक्सी कया हाइदुना वारी कया सारी अदुबु यावसंग मतम योरकपदनी रोशनगी थमोइददी हेना खंगमदबा मैचा कया पूरिबा तपना तपना निक्सिंगलई अदुंगाईगी महाकी लेरोन चनख्रबा वारी कयादो ngasidagiना चाही अहुमलोंगी ममांगी वारीनी रोशन अहानबा क्लास 12 कारपका मतमदा ममानबसिंग अयामबदी मोबाइल फोन पाइनबनिना महाकसु मोबाइल फोन अमतंगति पाइनिंगलखि ममा मपादा महाकना फजन हाइजकी महाक लोइनरिबा मरुम मपिजासिंग पुन्ना मोबाइल फोन पाइनरे अदुना अइगिसु मोबाइल फोन अमतंग लैबियु हाइबदगी मसादो याम का हेन ngausinaba langwa masa natabnina mama mapanasu mahakidamaktha smartphone lama laibikhि phone ado pairba matungda mahak Facebook account hangba amadi WhatsApp account hangduna mamanaba kayaga wari sanaba chat tawnaba horakhi inkhalakpa nahawaringi matam sidabu nungsiningon apam nungsigi wakhan phawdaba mibu kanabu leiramgani matam khara leirabagi tungda rosangi lunatinaba mamanaba amana mahaki Facebook ki friend nupi amagi account pirakhi loinaba nungaibani yamna lunatino haiduna tharakpadagi rosangi nupi aduga friend oikhi nupi dugi ming leima kawi makhoi ani matam kuna friendship orakpadagi message kya thanaki amadi WhatsApp number phawba launaduna toina wari kya sanaba horakhi adubu makhoi ani Facebook ta amadi WhatsApp ta wari kya sanarabasu shakti ama phawba unadri makhoi ani matam khara leirabagi tungda masak unasi haiduna matam thanare makhoi ani ahanba oina sakhangnabagi tungda makhoi ani makki thamoida chap manana nuksibagi ihul amam phaunaki matam kharagi tungdadi rosan amadi leima tapna nuksinaba horakhi makhoi ani nuksinaraba tungda wari kaya sanai amadi makhoi ani mafam matam thanodana taptana wari kaya sanabasu horakhibani leimagi masak matau phajaba amadi ing tapchaba matau ado rosangidi mahakpo hena ngaufam amadi nuksifam ohenkhi aduga leimanasu rosangi mingonda wa kanna ngamangam jadaba yamna chamna hingjaba punsi mahing ado leimanasu amukka hena nuksiba helakhi makhoi ani ngasidi amana amabu udodi leibangam dabagi mawangda yamna kanna nuksinaba haibado oirakhi matam ado leimana class 11 tharamdai gi matangni aduga rosanna class 12 ki exam tharamdai gi matangni makhoi ani asum nuksinaba taraklabasu rosanna class 12 tharamdai amadi leimana class 11 tharamdai matang adudadi makhoi ani wari sanadaba amadi pau phonadaba tarakhi rosanna phajana haijaki mahak phone paiba yararoi tha ahum lomdi tuition center amada leiragani haiduna leimada yama nungaitana pau tamlakhi aduna mahakna phone paidrabanina nangsu phone paihaningde haiduna leimada hairakpadagi leimana rosanda thajaba pikhi mahakna phone paidrabadi karigi aina phone pairugani mahaksu phone pairoi haiduna rosanda thajaba kya ulakhi aduga mahakna amakusu makha takhi thagaduriba class 12 ase yama laiba parikha de natte nahak parikha asibu mai pangnaba kanna hono nahakna hayeng parikha loiraba matamda yausang matam yorakpada nang aikhoiromda koirau aikhoigi imanabisingna nangu masak khangningi masak khangnagi haiduna taptana ingonda hai nang soidana la uko haiduna rosanda wari kya tamki matam aduda rosanna haiki karigumba aina 12 ki parikha se hek loibaga yausang manungda nakhoiromda soidana lakani aduga nahakati naba naki namanabising aiga soidana masak khangnagani haiduna rosanna madi leima wari kya matang sanakhibani matau asumna makhoi ani wari kya sanaraba tungda rosan tuition center da laikri makhoi ani pawkhok phanokhidre wari sanabasu phangkhidrabani rosan su thagadurba mahaki exam asigi damakta yamna kanna lairik paduna laikri leimasu yumda lairik paduna amadi matam ayambada rosangi damakta mahakna asoy angam yawdanaba lai kayada khurumkhibini ngasidi class 12 ki exam matam yaure rosan yamna phajana amadi yamna nungaina maki class 12 ki exam adu thaki yausang matam yawgadaba numinini khatang ngairba matamda
रोशन खोई क्लास 12 की एग्जाम लोइकी एग्जाम हेक लोइबगा लैमद पाउ तमनिंगबा अमदी वरी साननिंगबा तत्तना फाउकी युम हेक योरकपगा ममादगी मोबाइल फोन लौरगा लैमद कॉल तौकी अदुगा मखोय अनि वरी क्या सानकी अमदी महांगना थाखिबा एग्जाम अदुगी अवा नुंगाई कयासु लैमद पुन्ना शेयर तौकी ngasidi yausang matam yorokle leimana mangona phone toraki yausang humni janma numitta nang aikhoirom da lao aduga aikhoi gi imanabi sing punna masak khangno haidana rosan da paw hairakpadagi rosan yausang manung oirabasu yausang gi humni janma numit ado yamna wana ngaijarakibani ngasidi tapna ngairakpana yausang gi humni janma numit ado yoraki rosan nungthin gi pung amarom tarakku matamda mahakalu na tinaba mawanaba amaga मखोई अनि लई मखोई खुल्लोमदा गाड़ी मजा अमदा याम नुंगाइबा मुड अमदा मखोई लई मु उनबा लाखिबनी रोशन खोइदो युमदगिदी यामना ngana थोरकजरबसु लंबीदा थौरी थटपा अमदी पैसा खाइबा नुपी मचा लेसाबे मचा मयाम अमा लेखिबना मखोइना लई मखोई खुल्लदु यौनबा होनबदा नुथिंगी पुंग अहुम मखाइरोम तासिलखि मखोई उचिन्ना चिन्ना लई मखोई खुल्लदुदी यौबा ngamki मखोइना लैमखोई खुल हेक योरकपगा लैमखोई खुल अदवाइदुदी यावसंग ओइरबसु यावसंग मानकिदे मी इचिक चिकतुना लैरमखि मखोई अस्वाइसिबु यावसंग थिंगब्रा हाइदुना खजितंग चममनबा अमदि फाउखि मखोइना लैमखोई थोंगान नपा अदवाइदा पान फंबा दुकान अमदा चंगसिलदुना नुपी अमदा हंकी नेने अस्वाइसिबु यावसंग थिंगब्रा ngasidi mi si yamna latna ubugum tawi haiduna nupi duda रोशन वा हंकी नुपी खुमलकी इबुंगो यावसंदी थिंगदे ngahak ki pungkhaya morong gi mamangda asida mangaw thiba naha khara gari kanna thorokpadagi gari accident thoktuna nupi macha ama hospital da pukhatki madugi damak lakai ase yaksang thoknar mamayam do punna yum da changnakre aduga nupi macha adudi yam kanna soktuna hospital da pukhatki haduna pautam laki रोशन खजितंग नि chamamnaba phauki kana nupino kadai dagino haiduna hangduba matamdadi nupi ado ekhoi sai dagini maming do leima kawi tu yengo asaida tariba ising se nupi macha adu da thomba matamda mangondagi soktuna chentharakiba ising wahai adu tabada rosan swai lauki khudakta ma kokchaubi habado kaki ma ki mamanaba amadi mahak thinthaba tawdana makhoini hospital tamna gari kanna thorakibani मखोइना यामना कन्ना हॉस्पिटल यौनबा गाड़ी कन्ना थोरलबसु यौसंग मनुंग ओइबना लंबीदा थौरी थटपा अमदी यौसंगी दमक्ता पैसा खाइबा नुपी मचा कया अमना लंबीदो चप थनखिबना मखोइ हॉस्पिटल यौनबा होनबदा यामना वाकी अदुबु उचिन्ना चिन्ना यामना थेंगना मखोइना हॉस्पिटल यौरक मतमददी मखोइना इमरजेंसी वार्ड हेक चंगसिलक मतमददी लैमगी थवाई याउद्रबा हचांग अदो फी अंगौबमना कुपसिलदुना ट्रोलीदगी इंथोरक्की मधु उरुब मिकुप्तदी रोशनदो अंगाउबा मग सब मानखी महाक लैमाइदा ताखी अदुगा तपना चंगसिलदुना लैमगी थवाई याउद्रबा फी अंगौबना कुपसिलिबा माइथोंग अदो तपना हाइदोक्तुना नुक्सीना ममित इरा चेनना येंगबा होरक्की मनाक्ता लैरिबा लैमगी ममा मपा अमदी मयामबसिंग अदो रोशनना मिकुप अदुदा करिमता उखिदे अदुगा लैमगी थवाई याउद्रबा ममाइदा इखेंगतना तैरबा हक्चांग अदो मुन्ना येंगलगा महांगना हाइरक्खि नहांगना अइबु यावसंग मनुंगदा लाओ हाइदुना कौरिबदी नहाकी असिगुमलबा थवाई याउद्रबा हक्चांग असिबु उनबा कौरिबरा हाइदुना रोशनदो कन्ना कपना लाउरक्खि महाकी मतौदो उबदा लैमगी ममा मपा अमदी मयामबसिंग अदुसु करी हाइरुनी रोशनदो हॉस्पिटल अदुदा कन्ना लाउखि अमदी थरो ओंदुना लैमाइ थक्ता कपखिबनी अदुबु करी उपाय लै लाइबक्तदी मखोय अनि असुमना लोइनो असुमना मतम कुइना तिनगनु हायुना तमलंबना पुनमक लाइबक ताइनबा तारिबरा मतौ असुमना असुम हौखिबना लैमगी सोरात फावबा लोइख्रबनी मागी थोरम पुम लोइख्रबसु रोशनदी ngasi phawba leiman mangonda hairam khibo hai kaya amadi makhoi ani phone sana khibo wari kaya taptana khonthang jaibugum tawri mak masi khudingda ungduna amadi leimagi damakta wakhan kaya tattana khalli asumna kumgi yausang hek yorakpa khudingi rosando tattana leimagi damakta
wakan kaya nungaidaba chaina kaya tattana phawri asum hokibana chahi ahum helaba phawbada hanaki matang asida mamanaba singna yausangi wari sarakku matamdasu mak laimagi damakta wakan kaya tattana ningsinglaki amadi bikup ado mak adumak ungduna laikibani